Lambi Thingbagi Khongjang HOUKHRE Kuki Singi counter blockade TANGKHUL Naga Singi Hak Singnabani TNL Naga Singna Kuki Singi Matakta Chathaba Inter-District Economic Blockade Pung Difuni Pangi Manungda Handok Hanaba Manipur Lengakta Matam Thakibadu Loikibaga Loinana Kuki CSO Working Committee Ukhrulna Imphal Ukhrul Lambida Matam Kaktaba Lambi Thingbagi Khongjang Changshinba HOUKHRE Lengakta Thamkiba Wafam Thabak Oina Lokhate Haina Pendaba Fongdok Laduna Ayuk Anganbadagi Hauna Kuki Singi Imphal Ukhrul Lambi Paringda Matam Kaktaba Lambi Thingbagi Khongjang Changshinba HOUKHIBani Amarunda Committee on Tribal Unity Kotunasu Kangpopi District Chap Manaba Waka Takshinduna Counter Blockade Chathaba HOUKHRE Blockade asida passenger gari sing amadi chana thaknaba pot chai puduna gari sing khaktamak Kuki gi area fauraga chatpagi ayaba piri Ukhrul Maikai gi Lambi Thingbagi Khongjang asida essential service ki manung chanba mai ising telecom medical emergency airport chapa passenger amadi postal service ta athingba thamde security force gi gari sing su chatpa yagani adubu check tawraga security gi gari da naga praja hondok honjin tawde haibadu khanglaba matamda gari chatpa yagani counter blockade asibu thugaina bo honarakpa sing masa masana daita ojagani wathogasi lengakna namfu safuda namthana bo honabagi mahutta wari sanaraga waroshin purakna bo honabiu haina Kuki CSO working committee Ukhrulna hairi Maragasi da Kuki Singna Imphal Ukhrul Lambida Matam Kaktana blockade chathariba asi TANGKHUL Singi hakta Phongna Singnabani counter blockade asi TANGKHUL Naga Singna yaba ngamloi haina TANGKHUL Nagalonggi maikedagi yaningdaba phongdorakle loop asina thadorapa cherol amada Kuki Singi Lambi Thingbagi Khongjang Changshinba asina Imphal Ukhrul amadi Kangjom Lambi ningtamna chathokasin tawbada ayetpa pire Masida TANGKHUL Naga Singna khundaba mafam singda awaba kaya mayokna hale Kuki Singi lengaka tainari bani hairaga chaithengna TANGKHUL Naga Singda target tawbani Kuki amasung TANGKHUL Naga Singi marakta hingsa gi thodok sing thokpa horakpadagi hauna Kuki narco terrorist singna lambi paring asida TANGKHUL Naga Singda awaba piduna counter blockade asi lamgi mapu oiriba TANGKHUL Naga Singda atamnana chathabani Kuki working committee na taba nungaitaba mi khatnagadaba wafam sing phongdokpa lepkadabani chief minister yumnam khemchanasu oirakliba fibamasi chap chaba waroshinama puraknaba honabiu haina phongdorakli